Manipurgi Pak Sauba area asi 22,327 km square ni. Apun ba missing na 28,55,794 ni. Aduga Israel hariba laibak asigi Pak Sauba area sina 22,072 km square. Apun ba missing na 1,94,000 ni. Manipur asina India gi manungchan ba state amani. Israel asina West Asia da laiba country amani. Haujik aikoina Manipur amadi Israel ani asi compare tawba matamda Manipur na area asi pak chawba heli. Mato asum tawna aikoina khangle madudi Manipur hariba state asiga Israel ga chawrakpa chawba mane Manipur na kharadi heli. Adubu pikraba Manipur muktang chawba Israel hariba laibak asina mato kamdawna West Asia gi lamdam asida yamna chawkhatpa thakta sakti laiba laibak ama oirakhibano. Miyamna khangle madudi Israel hariba laibak asi karamba country no haiba taragadi mahaka thangnariba laibak sing asi mari amata favanate tasengna haiba taragadi Israel asi yeknaba laibak kaya asina koisillaga thamnibani lan kaya amasu haukhiba kaya amada tawkhre hauji maksu lan kaya ama chathari lep leite adubu pikraba laibak asina yeknaba kayagi marak asida yamna sakti leina powerful oina sakhatpa thak amada leiribanu haibasidi angakfa amani tasengna Israel asi mato kamdauna semlakhibanu haibasigi matang asi yamna interesting oi yamna angakpa amadi nuaiba wari amasu oi ngasigi video sidi Europe tagi lakpa yu sing amadi West Asia gi lamdam asida refugee ama oina aduk tuana leiramba yu sing makhoi myam asi punsilaga Israel kauba laibak asi mato kamdauna semlakhibano amadi pikraba laibak asina yeknaba kayagi marakta asuk yamna sakti leina saukhatpa thak amada oirakhibano haibasigi matangda khangminarasi ngasi aigi video sida soikhiba lankhiba yawrabasu ngakpiramu haina hanna haijari West Asia gi region asida piktak tawna yamna sakti leiba laibak amani Israel hariba laibak asi Jewish singna semkhibani matau kamdauna Israel hariba laibak asi semlakhibano haibasigi matang asida wari asina horakpada ahanbada Jewish hariba si kanano makhoi kadai dagi horakhi haibasigi matang da hanna khangminasi aikhoi khudimagna khangnariba Jewish natragana Jewish people hariba mioi singasi kanano haiba taragadi malem prithvi asida yamna liraba religious amasung ethnic groups ni makhoi singasi kadai dagi horakhibano amadi makhoi gi history asigi matangda aikoina muk yengsi makhoi asi chawrakna sahi lising ahum henbagi history leijari makhoi gi ahanba khongdapham horakpham haiba taragadi hojik aikoina Israel amadi Palestine hairaga su khangnaba West Asia gi lamdam asida amata oina matam amada land of Canaan hairaga su khangnaba lamdam asida amata oina punna leiminarami matam adugi oina land of Canaan da Arab Muslim sing amadi Jewish people sing asi amata oina leiminaramkhi Jewish people sing asigi makhoi gi dharma asina Judaism ni makhoi sing asi isor amata na thajaba thammi makhoi gi holy city asina Jerusalem ni masigi matung tarakpa asida Jewish people sing asi malem gi tongan ba mafam kaya amada sai thoklaga leikhiba Jewish diaspora amuk lakle haibadi saurakna 70 CE adwaida Christ ki matungda makhoi holy city ama oiriba Jerusalem da leijariba Jews singi sienglaba laisang kaya ama Roman singna thugaiba horakhi matau asum tauna masigi matung tarakpada Jews sing asibu hairiba makhoi homeland asibu thadoktuna makhoi thawai hingnabagi damakta senba horakhi matau asum tauna land of Canaan da leijaramba Jews kaya ama Roman singna takthokpa horakhibadagi makhoi thawai asi hingnabagi damakta makhoi homeland asibu thadoktuna maikei salai khangdana loina chenba horakhi masibu aikoina Jews diaspora hairagasu khangni matau asum tauna Jews sing asina makhoi homeland dagi chenthokhraba matungda chaurakna sahi lising ani muk asida makhoina Europe da North Africa da amadi Middle East da yamna tuana minorities ama oina hinglamki asumna lamdam masomda makhoi sing asibu yamna atonba thakta discrimination amadi attack kaya amasu tobirammi asumna makhoi awaba chaitheng kaya ama nanglaga khanglaga lakhibani asumna masigi manung janna Jewish people sing asi Germany da chawrakna sahi lising amagi mathakta leirakhibani asumna
Jewish people sing asina Europe ki country ama oiriba Germany asida matam kuina lairakpa asida German gi Jew sing asi karamba miwai singno haiba taragadi Germany da Nazi laktringai da makoi sing asi yamna nungaina lairammi makoi sing asi highly educated oiba modern oiba amadi German gi life ta integrated oiraga lakpa miwai singni haibadi makoi sing asi German lon ngangi makoi German amagumna chap manana makoi ki dress asi setli makoi ki dharam asi tongan bu oiba taraga su makoi German nationality ama oina makoi ki wakhal asida nationalism gi wakhan adumak cheli Germany da makoina tongan ba sinpham kaya ama pairaga su hinglakhi makoina doctor oirakpa lawyer oirakpa professor writers amadi bankers oirakpa su yaukhi asumna matam adugi oina German gi Jew sing adu khara mana yamna ina khunba khara mana middle class ta amadi khara mana yamna atonba thakta lairaba class ta leirammi prithibigi ahanba lanjau gi matungda ingkumja 1920s adwaida Germany da miyamgi oiba democratic government ama leiramkhi matawasum tawna matam madugi German sarkar asigi makhada Germany da leiriba tongan ba praja section khudimak asida chap manaba miyangda yanglammi asumna Germany da leiriba Jews kangbu sing asisu makhoiga chap manana hak amadi adhikar phanglammi makhoisu bot thadaba yahalamki asumna makhoi tongan ba university sing amadi college sing da kaduna lairik tambasu phanglammi tasengna haiba taragadi Germany da leiriba Jews kangbu sing asi nationalism chenba mama lebak Germany asibu nungsijaba mioi singni haibi yai haibadi makhoina malemgi ahanba lanjau asida mama lebak Germany gi damakta makhoi lanthengna ki amadi thawai kaya masu thaki asumna sahi lisang sitna Jews kangbu sing asi Germany da haina humna maningtamna nungaina chap manaba hak amadi adhikar phanglaga hinglamkhiba adu ingkumja 1933 gi matung adwaida sauna ahongba lakhi masi karidagi no haiba taragadi 1933 gi matung adwaida Hitler na Germany da power hek paira khibadagi Germany da leiriba Jews kangbu sing asida chauna akaiba amadi kudong thiba lakhibani masi amuk yengminasi ingkumja 1933 da Hitler na matam adu da Germany gi chancellor oire mahakna Germany asina matam adugi prithibigi ahanba lanjau asida sauna maithiba nangkhiba amadi laibak asida economic problem kaya ama lakhiba asigi matang asida Germany da leiriba Jews kangbu sing asida blame tawkhi asumna Germany da Hitler na power hek paira khibadagi masigi matung tarakpa asida Jews kangbu sing government gi wakar oiba sing waja oiba sing just oiba sing yauna makhoi kaya ama thabaktagi lauthokhi masigi matung darakpada Jews kangbu singi makhoi gi business khudimang asi boycott tawba horakhi asumna sahi animuk hokre ingkumja 1935 da German gi Jews sing asida yamna thamoi sokpa ki ningai oiraba wari ama muk lae haibadi sahi asida German gi leingakna Nuremberg laws haiduna ama semki law asina kari hairi haibuda Germany da leiriba Jews kangbu sing asi officially oina makhoi asi leibak asida second class citizen oire haina lauthoki masigi law asigi matungina Germany da leiriba Jews kangbu sing asina Jews nataba sing asiga luhongba lawna leinaba asi athingba thamlammi masidagi henna amuk laibak thiriba asina mamai thangda Jews kangbu sing asi German citizenship tagi mangkhre masigi matungdagi Jews kangbu sing asi hena sathiba amadi awaba kaya amasu nanglammi masigi matung tarakpada ingkumja 1936 tagina 1938 fawbagi manung asida Germany da leiriba Jews ki angang sing asina school kabagi ayaba adu pikhiramde makoi school kaba thinglammi karigumba angang sing aduna school da lakpa taragadi tanthokpiba kaubiba asigumba tamthiraba miwat minai kaya amasu sathaba horakhi masina silwaidri Germany gi Jews kangbu sing asi park changbada theater changbada amadi swimming pool gumba changba sida ayaba piramde athingba pirammi asumna Jews ki businessmen kaya amasu makhoi gi farm sing makhoi gi company kaya amasu athingba thamlammi mataw asumna Jews ki doctor sing musician sing artist sing amadi oja kaya amasu makhoi gi license sing kaklammi asumna makhoi Germany da yamna hanthaba thaki atonba mioi ama oina refugee ama gumna hinglammi masigi matung tarakpada 1938 ki November gi tang 8 dagina 10 adwaida Hitler gi Nazi gi party asina direct oina Germany da leiriba Jews kangbu sing asida
नेशन वाइड ओइना अकनबा एटेक चथबा होरखी मसीगी मतुंग तारकपदनी जर्मनीदा लैरिबा ज्यूस कांगबुगी यामलबा युम कया अमसु मई थाबा होरखी मखोगी दुकान सिंग मखोगी लाइसेंस सिंग थुगाइबा यानखाइबा मई थाबा होरखी मसीदगी मरा लैजद्रबा ज्यूस कया अमसु फाजिलगा थमखी मसीदगी नाजी पार्टी असिना जर्मनीदा लैरिबा ज्यूस कांगबुसिंग असिदा वायोलेंस तौदुना अकनबा एटेक कया अमसु चथबा होरखीबनी असुमना ज्यूसिंग असिना मसा मसाना मनिंग तमना लैजरंबा युमसिंग फैमिलीसिंग अदु नंफु साफु तौरगा थादोक हलम्मी अमदी मखोइसिंग असिबु रिफ्यूजी कैम्प अमगुमना पुलप पुलप तासिलगा थमलम्मी मसीदगी नाजी पार्टी असिना जर्मनीदा लैरिबा ज्यूस खुदिमंग असिबु ओट नैबा हौरखी मसीगी मतुंग तारकपदनी यामना साथीरबा जर्मनीदा ज्यूसिंगी लाइबक थीरबा तमथीरबा थौदोक अमा थोलकदौरिबा असि 1941 गी हौरकपा द्वाइदा नाजी पार्टी असिना जर्मनीदा लैरिबा ज्यूसिंग असि सिटी अमदी टाउन सिंग असिबु थादोकलगा चतख्रो हाइना तानबा हौरखी असुमना इंकुमजा 1941 दगिना 1945 अद्वाइदा जर्मनीदा ज्यूस कांगबुसिंग असिगी यामना साथीरबा होलोकॉस्ट तौबा हौरखी हाइबदी ज्यूस पाक्सन्ना हाटपा हौरखीबनी मसिदनी हिटलरगी नाजी पार्टी असिना जर्मनीदा अचौबा वारेप अमा लौखी मदुदी जर्मनीदा लैरिबा ज्यूस कांगबुसिंग असि पुलपना तुमना हाटपा हाइना अरोइबा सोल्यूशन अमा वारेप ताखी मसीगी मतुंग तारकपदा हिटलरगी वारेपकी मतुंग इन्ना जर्मनीदा लैरिबा ज्यूस मयाम असि लोइना फारगा पुरकले अदुगा केम अमदा पुलप तासिललगा खोमजिललगा थमले असुमना ज्यूस मयाम असि पुलपना तासिललगा खोमजिललगा मथंग मथंग तमथीना साथीना हाटपा हौरखी मखोइसिंग अदु नुंगना सुरगा हाटपा यावी नोंमैना कापलगा हाटपा यावी अमदी तोंगान तोंगानबा लैनासिंग नारगा लैखिदबा सीखिबा यावी अमदी सरा हेलगा साबा फंगदबदगी सीखिबसु यावी असुमना ज्यूस मयाम असि नाजी पार्टी असिना तमथीना मिनुंगसी लैतना ओटपी नैबिरगा हाटपा हौरखिबनी मतौ असुम तौना हिटलरगी नाजी पार्टी असिना जर्मनीगी ज्यूस मयाम असिबु तमथीना ओटपी नैबिरगा पाक्तकना हाटपगी थौदोक असिबु होलोकॉस्ट कौवी मतौ असुम तौना जर्मनीदा लैरिबा अपुनबा ज्यूसकी मिसिंग असि 9 मिलियन नि मतम मदुदा अदुबु मसिदा हिटलरगी नाजी पार्टी असिना तमथीना हाटपीख्रबा होलोकॉस्ट तौखिबा मसिगी मतुंगदा हाइबदी इंकुमजा 1945 ता ज्यूसकी अपुनबा मिसिंग 9 मिलियन हेना लैरंबा अदु नाजी पार्टी असिना तमथीना हाटपीखिबा असि अपुनबा मिसिंग अदुगी मनुंगदगी 6 मिलियन हेना हाटपीख्रे मसीगी मनुंग चन्ना 6 मिलियन असिदा 1.5 मिलियन अंगांग हेना यावख्रबनी मसीगी थौदोक असि याम तमथीबा यामना नुआइतबा अमा हाइबा तारे मालियमगी पृथ्वीगी हिस्ट्री असिदा अदुमक लेहौरगदबा होलोकॉस्टकी थौदोक असिनी मतौ असुम तौना जर्मनीदा नाजीगी पार्टी असिना मरा लेजद्रबा मिसम कया अमा तमथीना हाटपीख्रबा मसीगी जीनोसाइड असिदा मालियमगी मियामना याम थमोइ काइखी थमोइ सोखी मालियमगी मियामना अमदी तोंगान तोंगानबा लैबाकसिंग अदुना खनखी मदुदी जर्मनीदा मखाताना ज्यूसिंग असि हिंगबदा सेफ ओइररोइ मखोइसिंग असि तोंगानबा मखोइगी साफगदबा लैबाक अमा सेमबा दरकार ओइरे हाइना मखोइना मोट फोंदोखी मसीगी मतुंग तरकपा अस्वाइदनी यूरोपता लैरंबा ज्यूस मयाम अमा लाक्तुना अमदी वेस्ट एशिया असिदा हाना लैजरंबा ज्यूस मयाम असि पुंसिलगा इजराइल कौबा लैबाक असि सेमबा हौरकदौरिबा असि अमुक येंगमिनसि वेस्ट एशिया गे लमदम असिदा अरब मुस्लिम सिंग अमदी ज्यूस सिंग पुन्ना लैमिनरिबा लैंड ऑफ केनान असिदा इंकुमजा 1990s हौरकबा अदुआइदा लमदम असि ब्रिटिश की लैंगाक सासोनगी मखादा लोइलम ओइना लैरमखी मसिबु मतम अदुदा द ब्रिटिश मैंडेट ऑफ पैलेस्टाइन हाइना कौरम्मी मसिगी मनुंग चन्ना ज्यूस सिंग अमदी अरब पैलेस्टाइनियन सिंग असि पुलपना लैमिनरम्मी अदुबु मखोई अनि असि लैमिनबा तारगसु लमदम असोमदा टेंशन दि अदुमक हेलखी असुमना ब्रिटिश की लोइलम मखादा लैंगाकलगा लैरिबा ब्रिटिश मैंडेट ऑफ पैलेस्टाइन दा यूरोप तगी ज्यूस कया अमा लेप्तना संसिलखी मसिना मरम ओइरगा लमदम असोमदा लैजरिबा लोकल अरब सिंग हाइबदी पैलेस्टाइनियन सिंग असिदा चाउना थ्रेट लाकपा होखी मसिना मरम ओइरगा ब्रिटिश मैंडेट ऑफ पैलेस्टाइन दा ज्यूस सिंग अमदी पैलेस्टाइनियन लोकल अरब सिंगी मरक असिदा चाउना मुक्नबा लाखी अखोइना सुममांगदा खंखरे मदुदी नाजी पार्टीना ज्यूस की लैजरिबा अपुनबा मिसिंग 9 मिलियन हेना लैजरंबा अदु 6 मिलियन हेना तुमना हाटख्रबा होलोकॉस्ट मसिगी जीनोसाइड असिगी मतुंगदा मालेमगी तोंगान तोंगानबा लैबाकसिंग अमदी मालेमगी मियाम असिना
यूरोप लेरिबा ज्यूसिंग असी मखोय असी सेफ ओइद्रे मरम अदुना मखोयगी सेपरेट होमलैंड कंट्री अमा सेम्बा दरकार तारे हाइना खनाखिबसु लेखरबन मसिगी मतुंग असिदनी यूरोप तगी ज्यूस मयाम अमा ब्रिटिश मैंडेट ऑफ पैलेस्टाइन दा हेन चंगसिलखिबा अमदी हाना लेजरंबा ज्यूस की मिसिंगदगी का हेन हेंजिलकपसिदा लोकल अरब मुस्लिम सिंह हाइबदी पैलेस्टाइनियन सिंह असिदा मखोयदा तुंगदा थ्रेट कया अमा लाकनी खनबदगी नाकल अनिगी मरकता टेंशन कन्ना लेरिंगैगी मरक असि इंग कुमजा 1947 दा UNO ना लमदम मसिबु टेंशन लेरिबा असि हंथाहनबगीदमक्ता अमदी ज्यूस सिंह असि यूरोप ता सेफ ओइद्रबनिना मखोयगी तोंगानबा सेपरेट होमलैंड कंट्री अमा सेमनबगी लालोंग असिदा टेंशन लेरिबा ब्रिटिश मैंडेट ऑफ पैलेस्टाइन असिदा हाइरिबा नकल अनिगी मरकता तोंगानबा स्टेट अममम सेमनबगीदमक्ता प्रपोज तौखी असुमना ब्रिटिश मैंडेट ऑफ पैलेस्टाइन असिबु अनि थोकना खाइदोकनबा प्रपोज तौखी UNO ना मसिदा अहानबा स्टेट असिना ज्यूस सिंगी लम मसिना इजराइल कौखी अमदी अनिसुबा असिदना अरब सिंगी स्टेट अमा मसिना पैलेस्टाइन कौखी अदुगा जेरूसलेम हारिबा होली सिटी असिना नाकल अनिगी मरकता साउना मुक्नबा लेबना मरम ओइरगा हारिबा सिटी असिना इजराइल गिसु ओइदबा पैलेस्टाइन गिसु ओइदबा मसि इंटरनेशनल गी ओइना लेनबगीदमक्ता लाउथोखी असुम तौना UNO गी प्रपोजल असि ज्यूस सिंगना एक्सेप्ट तौखी अदुबु अरब सिंगनदी हारिबा UNO गी प्रपोजल अदु रिजेक्ट तौखी मतौ असुम तौना हेन टेंशन लाकपा होखी करी मरमगीदमक्ता UNO गी प्रपोजल दा जेरूसलेम हारिबा सिटी असि पैलेस्टाइन गिसु इजराइल गिसु नकल अनिगी मरकता अमतना मपु ओइबा यारोय हाइना फोंदोकलिबनु हाइबा तारगदी हारिबा मसिगी सिटी असि ज्यूस क्रिस्टियंस अमदी मुस्लिम हारिबा धर्म अहुम मसिगी सेंगलबा सिटी अमनी करिगुम्बा हारिबा सिटी असि पैलेस्टाइन नत्रगना इजराइलना मपु ओइबा तारगदी नकल अनिगी मरकता हेन्ना टेंशन लेनबा मुक्नबा अमदी लांजाव थोकपा याय हाइबगी अकीबा लेबदगी हारिबा सिटी असि UNO ना मसि इंटरनेशनल गी ओइना कंट्रोल तौरगा थंबा नत्रगना मसि अतोपा नेशन ना रन तौरगा थंबा हाइना प्रपोज तौखिबनी मतौ असुम तौना इंग कुमजा 1947 दा UNO गी द पार्टीशन प्लान रिजोल्यूशन 181 कौबा प्लान असिगी मखादा द ब्रिटिश मैंडेट ऑफ पैलेस्टाइन हारिबा लम मसिबु अनि थोकना खाइदोखरे मतौ असुम तौना ज्यूस सिंगी स्टेट ओइना इजराइल अपुनबा लमगी सरुकता 55% नि अदुगा अरब सिंगी स्टेट ओइना पैलेस्टाइन अपुनबा लमगी सरुकता 45% नि अदुगा लेमहौरिबा 1% असिना नकल अनिगी मरकता अमत्ता ओइदबिदा इंटरनेशनल ओइना कंट्रोल तौरगा थंबा हाइना UNO ना प्लान तौखिबनी असुमना UNO गी प्लान अदुदा ज्यूस सिंगना एक्सेप्ट तौखी अमदी वेस्ट एशिया गी अरब लीडर सिंग अमदी पैलेस्टाइनियन सिंग अदुना हारिबा UNO गी प्लान अदु रिजेक्ट तौखी मसी करी मरमगीदमक्ता पैलेस्टाइनियन सिंग अमदी अरब कंट्री सिंग अदुना UNO गी प्लान अदुबु रिजेक्ट तौरिबनो हाइबा तारगदी मखोयना असुमना हाइरी मदुदी यूरोप तगी लाकपा ज्यूस रिफ्यूजी सिंग असिदा करी मरमगीदमक्ता अइखोयगी लेजरीबा लम असिगी सरुक तंखाई हेन्ना मखोयदा पीगदौरिबनो सही लिसांग सितना मतम कया अमा सही लिसिंग अमगा चहुम हेन्ना पैलेस्टाइन दा अरब सिंगना मेजॉरिटी ओइरगा लाखिबनी लमदम मसिदा ज्यू सिंगना माइनॉरिटी ओइरगा लेरखिबनी अदुगा करी मरमगीदमक्ता यूरोप तगी ज्यूस कया अमा लाकलगा रिफ्यूजी ओइना सेलकलगा मखोयदा करी मरमगीदमक्ता अइखोयगी लेजरीबा लम सरुक असिगी तंखाई हेन्ना पिथोकदौरिबनो मरम अदुना UNO गी प्लान दा लैबाक असि अनि थोकना खाइदोकपा यारोय ज्यू सिंगदा अइखोयगी लम सरुक सिंग असि पिथोकपा यारोय मरम अदुना अइखोयना हारिबा प्लान असि रिजेक्ट तौरे मसिगी महुत्ता लान ओइना लाउथोकलगनी हाइना इंग कुमजा 1948 ता अरब कंट्री सिंग अमदी पैलेस्टाइनियन ना लान ओइना लाउथोखी असुमना 1948 ता लान असि हौरखरे मसिगी तालक असिदा सही असिगी हाइबदी 1948 की मे गी तांग 13 दा इजराइल ना मखोय मनिंग मखा तंबा मरोमदम लेंगाकजबा कंट्री अमा ओइरे हाइना लाउथोखरे 1948 की लान असिन हौरकपदा अरब कंट्री मंगाना इजिप्ट जॉर्डन सीरिया इराक अमदी लेबानन हारिबा कंट्री मंगा असिना इजराइल दा अटैक तौबा हौरखी असुमना अरब कंट्री मंगा असिना पुलप पुनसिलगा इजराइल दा अटैक तौबा तारगसु हारिबा 1948 की लान अदु इजराइल ना चाउना माई पाकी अमदी UNO ना पैलेस्टाइन अमदी
Israelgi tongan lam saruksing plan tawramba adu Israelna makhatana Palestine lamsing capture tawba ngamki amadi UNO na plan tawkhibada Israelgi lam saruk asi apunbagi manung asida 55% ni aduga Palestine na 45% ni adubu 1948 ki lan asida Israelna chawna khudong chaba phangduna capture tawkhibana maram oiraga UNO na plan tawramba lam adudagi saruk mayam henna Israelna capture tawki amadi Israelgi hanna leijaramba 55% adugi saruktagi sathina lam saruk chawna phangba ngamki masisu UNO na ayaba pirami masida aikoina henna ngakliba adudi pikhraba Israel hariba leibak asina sakti leiraba Arab ki country manga asipu mato kamdona maithiba pikhibano asini masigi matang swaisida UN na 1947 da plan tawkiba Jewish ki state Israel Arab ki state Palestine saruk ani thokna khaidokpa asida 55% na Israel gi 45% na Palestine gi amadi lemhoriba 1% aduna Jerusalem holy city asibu internationally oina control toba haina masida tawkiba asida Jews singna UNO gi plan adu accept tawraga Arab sing amadi Palestinian sing aduna haibadi mahakayum thangnariba Arab country singnasu masi reject tawraga lan tawbada oina makhoina sus tawkhibani masida Israelna hena khudong saba phangkhre lan asigi mahina Palestine haina UNO na plan tawramba leibak adu tasengna mangkhre haibadi lan asigi matungda Israelna Palestine gi lam saruk kaya ma capture tawkhre maram aduna lan asigi matung tarakpada Palestine da sauna mangjaba haibadu oikhre 1948 ki May gi tang tara marida Israelna maning makha tamba maromdom lengak chaba country ama oire haina hek lauthurokpaga mathangi namitta haibadi May gi tang tara ga manga da Arab country manga na Egypt Jordan Syria Lebanon Iraq hariba country manga asina Israel da attack tawba aduda makhoina khanki asuk pikraba Jews ki state amani haina makhoina country ama oire haina lauthokliba asi irai laina aikhogi country manga asina maithiba piba ngamgani haina khallubani adubu hairiba country manga asi Israel gi makhutta maithire Israel na lan asi mai pakle masi matau kamdona Israel na lan asi mai paklakhibano haibasi mu yengminasi ngasigi video asi khara sangmana maram oiraga part ani thokna khaidok jare ngasigi video asina ahanba saruk oijaraga mathangi video da ani suba saruk part 2 semjarake mayam khudimukna video asigi ani suba saruk asibu ngaibiramu haina hanna haijari